ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯏꯆꯦ ꯆꯧꯕꯤ, ꯑꯩ ꯂꯥꯛꯑꯦ꯫ ꯍꯣꯏ ꯏꯆꯦ ꯇꯥꯔꯕ꯭ꯔꯣ? ꯍꯥꯏꯗꯨꯅ ꯃꯄꯥꯜꯗꯒꯤ ꯁꯛꯍꯦꯟꯕꯤꯅ ꯀꯟꯅ ꯀꯧꯏ꯫ ꯃꯗꯨꯗ ꯏꯃꯨꯡꯗꯒꯤ ꯊꯥꯖ ꯊꯣꯛꯂꯛꯏ꯫ ꯁꯛꯍꯦꯟꯕꯤꯕꯨ ꯌꯦꯡꯗꯨꯅ, "ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯔꯣ?" ꯁꯛꯍꯦꯟꯕꯤ ꯊꯥꯖꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯃꯥꯏ ꯍꯨꯠ ꯂꯩꯗꯨꯅ ꯈꯨꯝꯗ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯈꯨꯝꯃꯤ꯫ ꯂꯥꯛꯏꯅꯤ꯫ ꯅꯃꯥꯗꯤ? ꯅꯃꯥ ꯂꯩꯇ꯭ꯔꯅꯦ? ꯑꯁꯣꯝ ꯃꯈꯥ ꯊꯪꯕꯗ ꯀꯩꯅꯣꯃ ꯂꯩꯅ ꯍꯥꯏꯔꯝꯒꯨꯝ ꯇꯧꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯊꯣꯛꯈꯤꯕ, ꯍꯜꯂꯛꯄꯕꯨ ꯌꯥꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏ ꯆꯦꯒꯤ ꯍꯧꯅꯕꯤ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯔꯗꯕꯅꯤ꯫ ꯉꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤꯅꯦꯕ꯫ "ꯏꯟꯗꯣꯝꯆꯥ ꯀꯥꯈꯠꯂꯛꯑꯣ, ꯃꯥꯡꯒꯣꯜꯗ ꯑꯣꯏꯅ ꯐꯝꯁꯤ." ꯌꯥꯔꯅꯤ ꯏꯕꯦꯝꯃ, ꯑꯩ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯒ ꯏꯆꯦ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ꯫ "ꯅꯨꯡꯉꯥꯏꯇꯦ ꯏꯟꯗꯣꯝꯆꯥ, ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯑꯣꯏꯅ ꯉꯥꯏꯕꯤꯌꯨ." ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯈ꯭ꯔꯦ ꯑꯉꯥꯡꯅ꯫ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯊꯥꯖ ꯃꯁꯥꯗꯨ ꯈꯧꯗꯣꯛ ꯑꯃ ꯏꯆꯥ ꯆꯥꯏ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯅ ꯃꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯃꯤ꯫ ꯃꯅꯦꯝꯗꯒꯤ ꯍꯧꯔꯒ ꯃꯅꯦꯝꯒꯤ ꯃꯔꯤ ꯃꯇꯥ ꯄꯨꯝꯕꯅ ꯃꯥꯕꯨ ꯏꯌꯥ ꯌꯥꯗꯕꯒꯨꯝ, ꯃꯥꯕꯨ ꯏꯅꯨꯡ ꯅꯨꯡꯁꯤꯗꯕꯒꯨꯝꯅ ꯇꯧꯏ꯫ ꯃꯁꯤ ꯊꯥꯖꯅ ꯈꯔꯗꯤ ꯈꯪꯏ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯍꯥꯛ ꯃꯊꯃꯣꯏꯗꯣ ꯄꯦꯟꯊꯣꯛꯅ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯑꯗꯨꯗ ꯇꯧꯗꯨꯅ ꯂꯩꯖꯩ꯫ ꯃꯗꯣꯝꯆꯥ ꯁꯛꯍꯦꯟꯕꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯦꯛ ꯍꯥꯏꯔꯨꯕ ꯉꯝꯗꯦ꯫ ꯃꯗꯣꯝꯆꯥ ꯑꯅꯤ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯤ ꯃꯑꯣꯡ ꯑꯃ ꯍꯦꯛꯇ ꯇꯧꯏ꯫ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯎꯗꯕꯒꯨꯝ ꯎꯁꯤꯟꯅꯗꯕꯒꯨꯝꯅ ꯍꯦꯛꯇ ꯇꯧꯏ꯫ ꯃꯁꯤ ꯊꯥꯖꯅ ꯈꯪꯏ꯫ ꯊꯥꯖ ꯋꯥ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯃꯃꯥꯏ ꯂꯩꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯇꯞꯅ ꯆꯪꯈ꯭ꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯃꯆꯤꯜꯕꯥꯟ ꯑꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ "ꯑꯩꯅꯅꯦ ꯃꯈꯣꯏꯁꯤꯗ ꯁꯨꯡꯂꯥꯛ ꯍꯦꯛ ꯂꯥꯛꯆꯅꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ꯫ ꯑꯁꯤꯒꯤ ꯃꯧ ꯁꯛꯇꯥꯁꯤ ꯃꯥꯒꯤ ꯃꯁꯛ ꯎꯅꯤ ꯈꯟꯕꯗ ꯑꯩꯁꯤꯗ ꯁꯨꯡꯂꯥꯛ ꯂꯥꯛꯅꯤꯡꯗꯦꯕ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯏ ꯆꯥꯟꯅꯗꯕ, ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯤꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯀꯥꯏꯅ꯫ ꯑꯩꯅ ꯍꯥꯏꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯕ ꯏꯃꯨꯡꯗꯒꯤ ꯆꯥꯎꯔꯛꯄ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯁꯛ ꯑꯁꯤꯇꯪꯗꯤ ꯌꯦꯡꯕ ꯈꯔ ꯌꯥꯔꯝꯃꯨꯗꯅ꯫ ꯀꯨꯆꯨꯅꯤꯅ ꯃꯨꯁꯨꯛ ꯃꯨꯔꯒ ꯃꯃꯥꯏ ꯃꯃꯤꯠꯀꯁꯤ ꯃꯍꯤꯡ ꯀꯔꯒ ꯃꯁꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯑꯁꯤꯒꯤ ꯁꯛꯇꯥ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯂꯥꯏꯅꯅꯣ ꯌꯨꯝ ꯑꯁꯤꯗ ꯆꯪꯅꯤꯡꯗꯣꯏꯕ? ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯂꯩꯕꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯕꯅꯤ꯫ ꯊꯤꯔꯦꯒꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯥꯗꯧꯅ ꯃꯁꯛ ꯊꯤꯕ ꯃꯧꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅꯁꯨ ꯂꯩꯔꯝꯃꯣꯏ꯫ ꯊꯤꯈ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ꯫ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯃꯁꯛꯁꯦ꯫ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯀꯗꯥꯏꯗ ꯍꯦꯛ ꯊꯦꯡꯅꯔꯨꯗꯅ ꯂꯧꯔꯛꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯑꯩ꯫ ꯃꯥꯒꯤ ꯃꯁꯛꯁꯦ ꯎꯅꯤ ꯈꯟꯕꯗꯅꯦ ꯏꯆꯦꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯅꯤꯡꯗ꯭ꯔꯕꯅꯦꯕ꯫ ꯋꯥꯍꯩ ꯈꯣꯟꯗꯥꯗꯅ ꯃꯦꯡꯁꯤꯟꯅꯔꯤꯕ꯫ ꯃꯥꯅ ꯈꯜꯂꯤꯕꯨ ꯑꯃꯦꯡꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯅꯤ ꯑꯁꯤꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯁꯤꯔꯅꯤ꯫ ꯑꯣꯏꯔꯤꯕ ꯁꯛꯇꯥ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯤꯕ ꯊꯥꯖ ꯃꯁꯛ ꯃꯁꯥ ꯌꯥꯝꯅ ꯊꯤ꯫ ꯃꯄꯥꯝ ꯂꯝꯗ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯑꯗꯨꯅ ꯃꯍꯥꯛ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗꯁꯨ ꯍꯥꯞꯇꯕ ꯌꯥꯗꯕ ꯈꯔꯇꯃꯛ ꯍꯥꯞꯄꯛꯏ꯫ ꯃꯐꯤ ꯃꯔꯣꯜꯒ ꯃꯔꯥꯡ ꯀꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯣꯏꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯏꯖꯠ ꯂꯩꯅ ꯍꯤꯡꯖꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯅꯤꯡꯉꯝꯗꯅ ꯀꯞꯇꯨꯅ ꯃꯍꯥꯛ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯈꯤꯕꯗꯨ ꯉꯁꯤꯁꯨ ꯐꯠꯇ꯭ꯔꯤ꯫ ꯃꯍꯥꯛ ꯁꯥꯎꯔꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯔꯤ꯫ ꯊꯥꯖ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯑꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ ꯊꯥꯖꯗꯨꯅ ꯃꯥꯕꯨ ꯃꯥꯒꯤ ꯃꯀꯥꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯊꯥꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯌꯥꯝꯅ ꯂꯨꯅ ꯆꯥꯅꯁꯨ ꯇꯧꯖꯩ꯫ ꯃꯌꯥꯝꯕ ꯃꯇꯩꯃ, ꯃꯃꯥ, ꯃꯗꯣꯝꯆꯥ ꯑꯅꯤ, ꯃꯅꯦ ꯃꯟꯗꯣꯟ ꯃꯌꯥꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯕꯨ ꯅꯨꯡꯁꯤꯗꯦ꯫
ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯇꯥꯊꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ, ꯈꯪꯗꯕ ꯅꯠꯇꯦ꯫ ꯈꯪꯏ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯃꯈꯣꯏ ꯑꯗꯨꯛ ꯌꯥꯝꯕ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯥꯟꯅꯔꯨꯅꯤ? ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯋꯥꯠꯂꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯍꯥꯛꯅ ꯇꯠꯇꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯅꯪꯅꯦ ꯏꯃꯥꯈꯣꯏ, ꯏꯇꯩꯃꯈꯣꯏ, ꯑꯗꯒꯤ ꯏꯗꯣꯝꯆꯥꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗ ꯈꯛ ꯁꯥꯎꯒꯅꯨꯀꯣ꯫ ꯃꯈꯣꯏꯒꯁꯨ ꯈꯛ ꯑꯣꯟꯁꯤꯟꯅꯒꯅꯨ꯫ ꯃꯈꯣꯏꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯑꯩ ꯁꯥꯎꯗꯦꯗ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯑꯉꯛꯄ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯥꯝꯂꯒꯅꯤ ꯍꯦꯛ ꯍꯔꯥꯎꯕ, ꯀꯔꯤꯒꯨꯝꯕ ꯌꯥꯅꯤꯡꯗꯕ ꯁꯃꯤꯟ ꯑꯃ ꯍꯦꯛ ꯐꯪꯕꯗꯅ ꯃꯆꯦꯜ ꯇꯨꯝꯊꯣꯛꯇꯨꯅ ꯈꯨꯈꯥ ꯀꯥꯝꯕ꯫ ꯉꯛꯏ, ꯇꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯁꯦ ꯑꯩ ꯉꯛꯏ꯫ ꯊꯥꯖ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯥꯎꯕꯅꯤ, ꯄꯥꯝꯗꯕꯅꯤ, ꯇꯥꯊꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩ ꯈꯪꯏ꯫ ꯃꯈꯣꯏ ꯇꯥꯇꯣꯟ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯊꯤꯔꯕꯅꯦ? ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯦ ꯍꯥꯏꯕꯗ, ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯦ ꯍꯥꯏꯕꯗ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯔꯅꯦ? ꯊꯥꯖ, ꯍꯥꯏꯌꯣ, ꯑꯃꯨꯛꯇ ꯈꯨꯝꯃꯨ꯫ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯕ꯭ꯔꯥ? ꯑꯩꯁꯦ ꯌꯥꯝꯅ ꯊꯤꯔꯕ꯭ꯔꯥ? ꯅꯪꯃꯨꯛ ꯐꯖꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈꯛ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯑꯩꯅ ꯐꯪꯖꯕꯁꯦ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯍꯩ ꯌꯥꯟꯕ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯤ꯫ ꯊꯥꯖ, ꯅꯪꯒꯤ ꯁꯛꯇꯝꯅ, ꯅꯪꯒꯤ ꯋꯥꯍꯩꯅ, ꯅꯪꯒꯤ ꯅꯇꯧꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯛꯁꯨꯝ ꯁꯨꯝꯈ꯭ꯔꯕꯅꯤ, ꯄꯨꯡꯉꯥꯎ ꯉꯥꯎꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯈꯨꯝꯗꯦ꯫ ꯅꯪꯕꯨ ꯀꯅꯥꯅ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯤꯕ? ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩ ꯋꯥꯍꯩꯒꯤꯁꯤ ꯏꯃꯥ, ꯏꯇꯩꯃ, ꯏꯗꯣꯝꯆꯥꯈꯩꯅ ꯅꯪꯕꯨ ꯃꯁꯛ ꯌꯥꯝꯅ ꯊꯤ ꯍꯥꯏꯗꯨꯅ ꯇꯥꯊꯤ꯫ ꯃꯈꯣꯏꯅ ꯌꯦꯡꯕꯗꯤ ꯅꯪꯒꯤ ꯃꯄꯥꯜꯊꯣꯡꯗ ꯎꯕ ꯁꯛꯇꯝ ꯑꯗꯨ ꯈꯛꯇꯅꯤ꯫ ꯅꯪꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯁꯦꯡꯕ ꯑꯃꯛꯄꯨ ꯌꯥꯎꯗ꯭ꯔꯕ ꯃꯃꯤ ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯅ ꯈꯛ ꯎꯗꯦ꯫ ꯁꯦꯡꯂꯕ ꯅꯪꯒꯤ ꯆꯝꯖꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯗꯕꯅ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕꯅꯤ, ꯁꯥꯎꯕꯅꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯅꯤ꯫ ꯍꯥꯏꯕꯤꯌꯨ, ꯑꯩꯁꯦ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ? ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯂꯩꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯌꯥꯝꯅ ꯂꯨꯅ ꯈꯟꯅꯕ ꯏꯃꯣꯏꯅꯨ ꯏꯃꯥ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯉꯥꯜꯂꯕꯗ ꯀꯅꯥꯅ ꯅꯪꯕꯨ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯅ ꯍꯥꯏꯗꯧꯔꯤꯕ? ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯨꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯈꯛ ꯂꯩꯈ꯭ꯔꯔꯣꯏ꯫ ꯊꯥꯖ, ꯅꯪ ꯈꯥꯡꯕ ꯇꯝꯃꯨ꯫ ꯃꯈꯣꯏꯒꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯔꯕꯁꯨ ꯃꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯃꯦꯡꯕ ꯈꯣꯟꯖꯦꯜꯅ, ꯑꯊꯣꯠꯄ ꯋꯥꯍꯩꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯅꯪ ꯈꯜꯂꯨ꯫ ꯃꯈꯣꯏꯒꯤ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯣ ꯅꯪꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯝꯕ ꯍꯩ ꯑꯃꯨꯟꯕ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯧꯁꯤꯟꯕ ꯇꯝꯃꯨ꯫ ꯅꯪꯇꯅꯗ ꯃꯈꯣꯏꯗ ꯂꯥꯟꯒꯅꯨ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯗ ꯅꯪꯅ ꯊꯨꯡꯅꯕ ꯇꯝꯃꯨ꯫ ꯃꯗꯨꯗꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯇꯨꯡꯗꯒꯤ ꯆꯥꯎꯕꯤꯅ, ꯍꯩꯃꯥ, ꯅꯪ ꯂꯥꯛꯑꯦꯗꯅ꯫ ꯀꯩꯅꯣ, ꯂꯥꯛꯂꯒꯁꯨ ꯃꯥ ꯉꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯅ? ꯀꯣꯛ ꯀꯥꯈꯠꯂꯒ ꯐꯝꯕ ꯌꯥꯗ꯭ꯔꯣ? ꯏꯆꯦꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯅ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯤꯗ ꯐꯠ ꯆꯠꯂꯨꯕꯅꯤ꯫ ꯇꯨ, ꯅꯪꯅ ꯁꯤꯡꯖꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯨꯗ ꯁꯤꯡꯖꯨ ꯂꯩꯔꯨꯕꯅꯤ꯫ ꯂꯩꯗ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯂꯥꯛꯑꯣꯁꯦ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯁꯤ꯫ ꯅꯠꯇꯦ, ꯃꯗꯨꯒꯤ ꯃꯧꯁꯛ ꯊꯤꯕꯤꯗꯨ ꯌꯨꯝꯗ ꯂꯩꯍꯧꯕꯗꯥꯏꯅꯦ꯫ ꯃꯤ ꯑꯃ ꯂꯥꯛꯏ ꯀꯥꯏꯁꯦ ꯎꯗꯕ ꯆꯠꯂꯣ ꯃꯥꯕꯨ꯫ ꯆꯤꯜꯂꯁꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ, ꯉꯥꯡꯂꯣꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅꯦ ꯍꯦꯛꯇ ꯉꯥꯡꯅꯤꯡꯂꯛꯄ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯇꯥꯟꯅꯕ ꯃꯑꯣꯡꯗ ꯀꯧꯏ꯫ ꯍꯩ ꯊꯥꯖ! ꯈꯣ ꯊꯥꯖ! ꯍꯩ ꯁꯛꯇꯥ ꯊꯤ! ꯅꯪ ꯏꯃꯨꯡꯗ ꯀꯩꯗꯧꯔꯤ? ꯏꯃꯨꯡ ꯑꯗꯨꯗ ꯁꯔꯨ ꯑꯗꯨꯝ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯃꯄꯥꯗ ꯃꯤ ꯂꯥꯛꯏ ꯈꯣꯠꯂꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ꯭ꯔꯕ? ꯍꯩ ꯁꯛꯊꯤꯕꯤ, ꯊꯣꯛꯂꯛꯎ ꯂꯥꯎ! ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯊꯥꯖ ꯃꯅꯦꯝꯅ ꯃꯥꯕꯨ ꯃꯄꯥꯗ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯕꯨ ꯀꯧꯕ꯭ꯔꯥ? ꯏꯁ! ꯈꯣꯟꯖꯦꯜꯒ ꯅꯧꯊꯔꯗꯅ ꯑꯩꯕꯨ ꯀꯧꯕ꯭ꯔꯥꯒ ꯀꯥꯏꯗꯅ! ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯅꯅꯥ ꯄꯥꯜꯂꯤ ꯇꯥꯗ꯭ꯔꯥ ꯍꯥꯏꯕ? ꯑꯗꯨꯒ ꯑꯩꯅ ꯈꯣꯟꯖꯥꯎ ꯊꯥꯗꯔꯒ ꯀꯧꯔꯤꯗꯣ ꯅꯪ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯗꯕ꯭ꯔꯕ? ꯏꯃꯥ, ꯅꯃꯧꯗ ꯀꯔꯤ ꯍꯥꯏꯕꯤꯒꯦ? ꯍꯦ! ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯗꯤ ꯀꯩꯅꯣ? ꯅꯪ ꯅꯃꯤꯠꯇ ꯎꯗ꯭ꯔꯣ? ꯅꯗꯣꯝꯆꯥ ꯑꯁꯤꯅ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯤꯕ ꯅꯪ ꯅꯃꯤꯠꯇ ꯎꯗ꯭ꯔꯥ ꯍꯥꯏꯕ? ꯃꯤ ꯑꯃ ꯂꯥꯛꯂꯒ ꯁꯨꯃꯥꯏꯅ ꯊꯝꯕ ꯍꯧꯅꯕ꯭ꯔꯣ? ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯃꯅꯦꯝꯒꯤ ꯃꯆꯤꯜꯗꯒꯤ ꯃꯍꯥꯛꯅ ꯇꯥꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯉꯁꯥꯏꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯉꯁꯥꯏꯅ ꯃꯍꯥꯛꯅ ꯃꯗꯣꯝꯆꯥ ꯑꯁꯤꯗ ꯐꯖꯅ ꯍꯥꯏꯖꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯣꯝꯆꯥ ꯑꯁꯤꯅ ꯌꯥꯈꯤꯗꯕꯅꯤ꯫ ꯊꯥꯖ ꯃꯆꯤꯜ ꯈꯨꯝꯂꯨꯗꯦ, ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩ꯫ ꯆꯥꯎꯕꯤꯅ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯃꯥꯏꯅ ꯃꯧ ꯑꯣꯏꯔꯛꯏꯅꯣ? ꯃꯤ ꯂꯥꯛꯂꯒ ꯃꯄꯥꯟꯗ ꯂꯦꯞꯍꯟꯗꯨꯅ ꯊꯝꯃꯣ ꯍꯥꯏꯅ ꯅꯣꯏ ꯅꯃꯥꯗꯨꯅ ꯇꯥꯛꯄꯤꯔꯛꯄ꯭ꯔꯅꯦꯍꯦ? ꯏꯃꯥ! ꯀꯔꯤꯒꯤ ꯏꯃꯥ? ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅ ꯂꯣꯟꯆꯠꯁꯨ ꯈꯟꯗꯕ? ꯍꯩ ꯁꯛꯊꯤꯕꯤ!
ꯅꯁꯛꯇꯣ ꯊꯤꯔꯦꯒꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯃꯆꯦꯠ ꯑꯃꯇ ꯈꯪꯗꯦꯅꯦ ꯅꯪ ꯌꯥꯝ ꯍꯧꯖꯅꯨꯍꯦ ꯅꯪ ꯊꯥꯖ ꯋꯥ ꯉꯥꯡꯂꯨꯕ ꯉꯝꯗꯦ ꯁꯛꯍꯦꯟꯕꯤꯁꯨ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯦꯞꯂꯒ ꯂꯩ ꯑꯆꯨꯝꯕ ꯁꯥꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯆꯦꯅ ꯊꯥꯖꯗ ꯉꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅꯁꯨ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯅ ꯏꯆꯦ ꯑꯩ ꯈ꯭ꯋꯥꯡꯗꯣ ꯅꯥꯔꯛꯑꯦꯗ ꯀꯩꯅꯣ ꯑꯩꯕꯨ ꯀꯌꯥ ꯀꯨꯏꯅ ꯂꯦꯞꯈ꯭ꯋꯥꯏꯅꯣ ꯁꯤꯕꯣ ꯑꯩ ꯈ꯭ꯋꯥꯡ ꯅꯥꯔꯛꯑꯦ ꯆꯥꯎꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯥ ꯆꯞ ꯂꯦꯞꯇꯨꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯃꯤ ꯂꯥꯛꯂꯕꯗꯤ ꯐꯝꯅꯕ ꯐꯤꯗꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯄꯤꯕ ꯍꯧꯅꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯤ ꯐꯥꯎꯕ ꯍꯦꯛ ꯈꯨꯗꯣꯝꯕꯤꯅ ꯊꯤꯟꯗꯨꯅ ꯊꯛꯅꯈꯤꯗ꯭ꯔꯣ ꯍꯩꯃ ꯂꯦꯞꯇꯨꯅ ꯂꯩ ꯆꯪꯉꯣ ꯐꯛꯂ ꯀꯩꯅꯣꯃ ꯄꯨꯊꯣꯔꯛꯑꯣ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯄ꯭ꯔꯞ ꯆꯪꯉꯨꯅꯦꯍꯦ ꯇꯧꯁꯤꯟꯅꯅꯨ ꯌꯦꯡꯅꯤꯡꯗꯦꯕ ꯅꯪ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯃꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦꯗ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯁꯛꯁꯤ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯍꯣ ꯅꯪꯅ ꯌꯦꯡꯅꯤꯡꯗ꯭ꯔꯤꯕ ꯑꯗꯨꯗꯒꯤꯅꯤꯅꯦ ꯅꯆꯦ ꯑꯩꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯅꯠꯇꯦ ꯏꯕꯦꯝꯃ ꯑꯁꯨꯛ ꯊꯤꯕ ꯃꯧꯁꯤꯕꯨ ꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯁꯤ ꯍꯥꯏꯅꯣ ꯏꯆꯦ ꯀꯩꯔꯣꯟ ꯂꯩꯀꯥꯏ ꯈꯪꯅ ꯂꯨꯍꯣꯡꯈꯤꯕꯅꯤꯅ ꯀꯃꯥꯏꯅ ꯆꯠꯂꯣ ꯍꯥꯏꯅ ꯍꯦꯛ ꯇꯥꯜꯂꯨꯅꯦ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕ ꯁꯤꯅꯤ ꯏꯆꯦ ꯁꯤꯗꯒ ꯂꯥꯛꯇꯧꯕ ꯖꯥꯠꯁꯦ ꯃꯍꯥ ꯂꯩꯔꯝꯅꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯂꯥꯛꯅꯤꯡꯕ ꯖꯥꯠ ꯅꯠꯇ꯭ꯔꯦ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯒꯤꯕꯨ ꯊꯥꯖ ꯃꯈꯨꯠꯇ ꯐꯛ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯊꯥꯏ ꯃꯗꯨ ꯌꯦꯡꯗꯨꯅ ꯆꯥꯎꯕꯤꯅ ꯍꯥꯏ ꯑꯗꯨꯗ ꯀꯅꯥꯅ ꯐꯛ ꯊꯥꯅꯩ ꯂꯝꯕꯤ ꯆꯠꯐꯝ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯐꯛ ꯊꯥꯅꯒꯦꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯅ ꯉꯥꯡꯅꯕ ꯄꯥꯝꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯣꯝꯗ ꯊꯥꯕ ꯍꯩꯇ꯭ꯔꯣ ꯅꯪ ꯊꯥꯖ ꯐꯛꯇꯨ ꯅꯥꯀꯜꯗ ꯆꯤꯡꯊꯣꯛꯏ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏ ꯅꯠꯇꯦ ꯅꯪꯕꯨ ꯊꯕꯛ ꯑꯃꯠꯇ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯍꯩꯇꯕ꯭ꯔꯣ ꯐꯤꯕꯝ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯅꯌꯨꯝ ꯄꯥꯜꯂꯨꯅꯤ ꯍꯥꯏꯅ ꯄꯥꯜꯂꯛꯏꯅꯣ ꯌꯥꯝꯅ ꯍꯩꯅꯗꯦꯀꯣ ꯅꯁꯛ ꯑꯗꯨꯅ ꯊꯤꯔꯦꯒꯤ ꯃꯇꯤꯛ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯃꯠꯇꯁꯨ ꯋꯥꯌꯣꯡ ꯆꯥꯗꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯏ ꯍꯥꯏꯕ ꯆꯥꯎꯕꯤꯅ ꯄꯨꯈꯝ ꯑꯃꯒ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯒ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯊꯥꯖ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯤ ꯆꯥꯎꯕꯤꯅ ꯍꯥꯏ ꯐꯝꯃꯨꯁꯦ ꯁꯤꯡꯖꯨꯁꯨ ꯆꯥꯁꯤ ꯄꯤꯁꯨꯝ ꯑꯅꯤꯗꯨꯁꯨ ꯀꯠꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯍꯥꯏ ꯅꯨꯡꯁꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤ ꯃꯥꯜꯂꯤꯅꯦ ꯑꯩ ꯀꯥꯏꯁꯤ ꯏꯆꯦ ꯃꯥꯒꯤ ꯃꯄꯨꯛꯅꯤꯡꯗꯅꯦ ꯁꯤꯗꯒ ꯁꯨꯛꯂꯥꯛ ꯂꯥꯛꯍꯟꯅꯤꯡꯉꯝꯃꯣꯏꯗꯣꯏꯖꯥꯠꯅꯤ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯨꯅ ꯃꯥꯅ ꯑꯗꯨꯝꯅ ꯈꯟꯗꯣꯏꯕ ꯑꯗꯨꯝꯅꯒ ꯈꯜꯂꯝ ꯃꯀꯣꯛꯇ ꯊꯨꯒꯥꯏꯒꯦꯅꯦ ꯑꯩ ꯑꯁꯦꯡꯕꯒꯤꯅꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯁꯤ ꯑꯩꯅꯒ ꯈꯔ ꯋꯥ ꯉꯥꯡꯒꯜꯂꯤ ꯃꯥꯅ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯔꯝꯃꯣꯏꯗꯧꯔꯤꯕ ꯖꯥꯠꯅꯤ ꯍꯦꯔ ꯁꯛꯍꯦꯟꯕꯤ ꯅꯆꯦ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯀꯔꯤꯝꯇ ꯍꯦꯛ ꯎꯗ꯭ꯔꯕꯔꯣ ꯍꯣꯏ ꯏꯆꯦꯕꯨꯗꯤ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯃꯥꯅ ꯈꯜꯂꯝꯗꯧꯕ ꯋꯥꯗꯣ ꯏꯃꯥꯏ ꯍꯦꯛꯄꯦꯝ ꯃꯥꯕꯨ ꯀꯔꯤꯅꯣ ꯅꯣꯡꯃ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯄ ꯅꯨꯃꯤꯠꯇ ꯃꯉꯛꯁꯝ ꯑꯁꯤꯗ ꯇꯥꯛ ꯄꯥꯏꯔꯒ ꯏꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯆꯦꯒꯤꯗꯤꯅꯦ ꯋꯥꯍꯩꯇꯅꯤ ꯈꯟꯕ ꯊꯕꯛꯅꯗꯤ ꯁꯨꯛꯎꯠ ꯍꯦꯛ ꯎꯠꯇꯦ ꯍꯩ ꯃꯇꯥꯡ ꯆꯥꯗ꯭ꯔꯗꯨꯅ ꯇꯧꯔꯤꯅꯤꯅꯦ ꯅꯪꯕꯣ ꯍꯥꯏꯔꯤꯁꯤꯅꯤ ꯅꯣꯡꯃ ꯑꯩꯅ ꯑꯔꯣꯏꯕꯗ ꯁꯥꯎꯔꯛꯄ ꯃꯤꯀꯨꯞꯇ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥ ꯊꯥꯖꯅ ꯄꯨꯈꯝꯒ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨꯃꯒ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯩ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯦꯞꯄꯤ ꯆꯥꯎꯕꯤꯅ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯁꯤꯡꯖꯨꯁꯤ ꯏꯆꯦꯅ ꯇꯣꯠꯂꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯣꯠꯂꯣ ꯀꯩꯅꯣꯗꯣ ꯍꯩꯊꯗꯨꯅ ꯆꯥꯎꯕꯤꯅ ꯇꯣꯠꯄ ꯍꯧꯋꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯗꯣ ꯃꯤꯅ ꯆꯥꯗꯧꯔꯦ ꯊꯛꯇꯧꯔꯦ ꯈꯪꯂꯗꯤ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯈꯤꯕ ꯌꯥꯗ꯭ꯔꯣ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯗꯒ ꯂꯩꯔꯛꯀꯅꯤ ꯃꯤꯁꯧ ꯑꯃꯨꯛ ꯆꯪꯂꯛꯀꯅꯤ ꯆꯠꯂꯨꯅꯦꯍꯦ ꯊꯥꯖ ꯃꯈꯣꯏꯅ ꯆꯥꯗꯧꯔꯤꯕ ꯄꯣꯠꯇꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡꯂꯨꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯊꯤꯅ ꯃꯉꯣꯟꯗ ꯐꯅ ꯋꯥ ꯉꯥꯡꯂꯕ ꯑꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯁꯥꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯈꯣꯡ ꯊꯥꯡꯉꯤ ꯆꯥꯎꯕꯤꯅ ꯅꯪꯍꯧꯔꯤ ꯃꯇꯥꯒꯨꯝꯅ ꯑꯃꯨꯛ ꯍꯥꯏ ꯉꯥꯏꯈꯣ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯇꯧꯔꯤꯁꯤ ꯉꯁꯥꯏ ꯑꯌꯨꯛ ꯇꯧꯍꯧꯒꯦ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯩꯒꯤ ꯐꯃꯨꯡ ꯃꯊꯛꯇ ꯑꯩꯒꯤ ꯐꯤꯔꯣꯜꯒ ꯅꯇꯩꯒꯒꯤ ꯑꯃꯣꯠꯄ ꯐꯤꯔꯣꯜ ꯈꯔꯒ ꯂꯩꯍꯧꯕꯅꯤ ꯅꯨꯡꯁꯥꯁꯨ ꯂꯩ ꯑꯃꯨꯛꯇ ꯅꯪ ꯃꯗꯨ ꯐꯠ ꯁꯨꯗꯣꯛꯎ ꯈꯔ ꯃꯈꯩꯗꯤ ꯀꯪꯍꯧꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯋꯥꯊꯣꯛꯅꯤ ꯆꯪꯉꯣ ꯌꯥꯝꯕ ꯅꯠꯇꯦ ꯐꯠ ꯁꯨꯗꯣꯛꯂꯨꯁꯣ ꯊꯥꯖ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ ꯇꯧꯕ ꯍꯥꯏꯕꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯁꯨꯒꯗꯕ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯐꯤ ꯑꯃꯣꯠꯄ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯗ ꯁꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯆꯥꯎꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝꯗꯗꯤ ꯃꯊꯃꯣꯏ ꯌꯥꯝꯅ ꯀꯟꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯐꯝꯗꯗꯤ ꯌꯥꯝꯅ ꯊꯣꯠꯈ꯭ꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯂꯣꯏꯅ ꯌꯥꯏ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯕꯨ
ꯃꯍꯥꯛꯅ ꯑꯣꯟꯊꯣꯛꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ꯫ ꯑꯩꯈꯣꯏ ꯇꯔꯨꯕꯤꯗꯤ ꯂꯩꯕ ꯎꯗꯦ, ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯔꯝꯒꯅꯤ, ꯇꯨꯝꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯝꯒꯅꯤ꯫ ꯁꯤꯡꯖꯨꯁꯤ ꯃꯥꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯕꯗꯤ ꯐꯗꯧꯅꯤ꯫ ꯍꯣ ꯃꯥꯅ ꯇꯨꯝꯕꯗꯣ ꯅꯆꯦꯅ ꯑꯃꯨꯛ ꯍꯧꯗꯣꯛꯅꯤꯡꯗꯕ꯫ ꯇꯨꯝꯕ ꯍꯧꯗꯣꯛꯄꯁꯤ ꯃꯥ ꯌꯥꯝꯅ ꯁꯥꯎꯕꯅꯤ꯫ ꯄꯦꯟꯈꯩ ꯇꯨꯝꯖꯔꯁꯅꯤ꯫ ꯁꯤ ꯅꯪ ꯑꯗꯨꯝ ꯆꯥꯔꯣ꯫ ꯁꯛꯍꯦꯟꯕꯤ ꯆꯥꯕ ꯍꯧꯏ꯫ ꯊꯥꯖ ꯐꯤꯔꯣꯜ ꯈꯔꯗꯨ ꯃꯈꯨꯠꯅ ꯀꯣꯟꯗꯨꯅ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯏ꯫ ꯁꯨꯃꯥꯡ ꯅꯥꯀꯜ ꯑꯗꯣꯝꯗ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯁꯨꯕ ꯍꯧꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯅ ꯌꯦꯡꯂꯗꯨꯅ ꯅꯣꯛꯅꯔꯤ꯫ ꯁꯛꯍꯦꯟꯕꯤꯅ ꯇꯞꯅ ꯍꯥꯏ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯏꯆꯦ, ꯃꯥꯒꯤ ꯃꯇꯧꯁꯤ ꯑꯩꯗꯤ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯕꯤꯗꯦ꯫ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯕ ꯍꯤꯛꯆꯥꯏꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯤꯔꯦꯝ ꯑꯣꯏꯗꯨꯅ ꯐꯝꯖꯥ ꯆꯥꯗꯨꯅ ꯂꯩꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥꯕꯨ ꯑꯣꯠꯂꯤꯕ, ꯌꯨꯝꯒꯤ ꯑꯌꯥꯝꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕꯁꯤ꯫ ꯑꯗꯨꯗꯤ ꯇꯧꯕ ꯇꯥꯕꯅꯤ ꯀꯩꯅꯣ, ꯃꯤꯅꯥꯏꯒꯨꯝꯅ ꯃꯥꯗꯤ ꯁꯤꯖꯤꯟꯅꯗꯧꯅꯤ꯫ ꯃꯗꯨꯃꯛꯅꯤ ꯅꯆꯦ ꯑꯩꯅ ꯄꯥꯝꯂꯤꯁꯤ꯫ ꯌꯦꯡꯉꯨ ꯏꯆꯦ, ꯑꯩꯈꯣꯏ ꯇꯔꯨꯕꯤꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯖꯔꯕ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯃꯄꯥꯝꯗꯒꯤ ꯎꯠꯂꯛꯇꯨꯅ ꯂꯩꯔꯤꯕ꯫ ꯁꯦꯜ ꯍꯥꯏꯔꯤ ꯄꯥꯏꯔꯤ, ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯤ, ꯃꯥꯕꯨ ꯀꯩꯗ ꯋꯥꯠꯂꯤꯒꯦ? ꯍꯥꯏꯐꯦꯠ ꯐꯖꯩ ꯀꯩꯅꯣ꯫ ꯇꯔꯨꯕꯤꯒ ꯑꯁꯤꯒꯤ ꯃꯩꯇꯥꯟ ꯃꯥꯟꯕꯤ ꯑꯁꯤꯒ ꯆꯥꯡꯗꯝꯅꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯄꯣꯛ ꯑꯁꯤꯗ ꯌꯥꯈ꯭ꯔꯔꯣꯏ꯫ ꯑꯣ ꯑꯗꯨꯅꯕꯨ ꯅꯆꯦ ꯑꯩꯅ ꯏꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ꯫ ꯇꯧꯗꯧꯅꯤ, ꯃꯥꯒ ꯑꯁꯤꯒ ꯃꯥꯟꯅꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯅꯦꯝ ꯑꯩꯒꯤꯗꯃꯛꯇꯁꯨ ꯏꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯌꯥꯝꯅ ꯈꯜꯂꯤꯗꯣ꯫ ꯃꯅꯦꯝ ꯑꯩꯒꯤꯅ ꯍꯥꯏꯗꯨꯅ ꯐꯤ ꯑꯃꯨꯛ ꯂꯩꯔꯛꯀꯅꯤ, ꯐꯅꯦꯛ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯃꯁꯤꯒꯤ ꯂꯥꯏꯔꯕꯤ ꯁꯛꯊꯤꯕꯤꯁꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯐꯪꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯍꯟꯗꯛ ꯃꯄꯣꯛ ꯑꯁꯤꯗ ꯑꯣꯏꯔꯔꯣꯏꯗꯦ ꯏꯕꯦꯝꯃ꯫ ꯑꯩꯒꯤ ꯋꯥꯗꯤꯅꯦ, ꯇꯔꯨꯕꯤ ꯈꯛꯇꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯑꯁꯤꯅꯤꯀꯣ꯫ ꯇꯧꯋꯦ ꯍꯥꯏꯕ, ꯃꯥꯕꯨꯅꯦ ꯑꯩꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤꯁꯤ꯫ ꯑꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯁꯛꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯖꯤꯛꯇꯪꯒ ꯐꯖꯔꯝꯕ ꯊꯣꯛꯂꯕꯗꯤ ꯃꯥꯕꯨꯁꯨ ꯑꯩꯅ ꯂꯨꯅ ꯇꯧꯕꯤꯔꯝꯕ ꯌꯥꯕꯅꯤ꯫ ꯃꯁꯛ ꯊꯤꯕ ꯃꯤꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯄꯗ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏ, ꯂꯣꯏꯅ ꯐꯖꯕꯅꯤ꯫ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯑꯁꯤꯅ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯜꯂꯨꯔꯒꯅꯦ ꯑꯩ ꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ꯫ ꯑꯩ ꯅꯩꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯏꯆꯦ, ꯅꯩꯌꯨ, ꯃꯄ꯭ꯔꯥꯝ ꯇꯥꯕ ꯃꯈꯩ ꯅꯩ꯫ ꯅꯩꯔꯤꯁꯤꯗꯤ ꯀꯩꯅꯣ, ꯃꯥꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ, ꯃꯤꯅꯥꯏ꯫ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯆꯩ꯫ ꯊꯥꯖꯅ ꯀꯟꯅ ꯐꯤ ꯁꯨꯏ꯫ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ, ꯃꯁꯛ ꯈꯨꯊꯤ ꯑꯁꯤꯒ ꯃꯃꯤꯡꯅ ꯊꯥꯖ ꯀꯥꯏꯅ, ꯀꯔꯤ ꯋꯥꯈꯜꯗꯕꯨ ꯊꯥꯖ ꯀꯥꯏꯅ ꯊꯣꯜꯂꯤꯕ ꯖꯥꯠꯅꯤ? ꯃꯤꯡ ꯑꯁꯤ ꯑꯗꯨꯝ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦ꯫ ꯊꯥꯖ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯊꯥꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯕꯗꯤ ꯍꯦꯟꯅ ꯆꯥꯟꯅꯔꯝꯗꯧꯕ ꯖꯥꯠꯅꯤꯗ꯫ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯏꯆꯦ꯫ ꯁꯤꯡꯖꯨ ꯑꯝꯇ ꯆꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ ꯅꯪꯕꯣ? ꯀꯥꯎꯕꯨ ꯀꯥꯎꯋꯤ ꯇꯧꯔꯤꯁꯦ꯫ ꯍꯥꯎꯁꯨ ꯍꯥꯎꯋꯤ ꯌꯥꯝꯅ꯫ ꯆꯥꯁꯤꯜꯂꯨ, ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ ꯍꯥꯏꯕ ꯀꯩꯅꯣ? ꯆꯥꯕꯗꯣ ꯂꯦꯞꯇꯨꯅ ꯃꯆꯦꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ, ꯏꯆꯦ, ꯏꯆꯦꯅ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤꯗ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯥꯏꯗꯤ ꯍꯥꯏꯗꯅ ꯀꯃꯥꯏꯅ ꯑꯩꯅ ꯈꯪꯗꯣꯏꯅꯣ? ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯋꯥꯔꯤꯅꯤꯗꯅ ꯏꯆꯦ꯫ ꯀꯔꯤ ꯑꯃꯨꯛ ꯂꯩꯇ꯭ꯔꯦ? ꯂꯩꯇꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯂꯩꯇꯕ ꯉꯥꯛꯇ ꯉꯥꯏꯔꯕ ꯖꯥꯠꯅꯤꯗ ꯏꯆꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯤ ꯁꯦꯜ ꯄꯤꯌꯨ ꯑꯁꯤꯒꯤꯔꯣ? ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯑꯣꯏꯊꯧꯔꯤꯒꯦ ꯏꯆꯦ? ꯑꯩꯒꯤ ꯈꯨꯠꯇ ꯍꯧꯖꯤꯛ ꯁꯦꯜ ꯁꯤꯀꯤ ꯑꯃ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯁꯤꯅꯤ ꯏꯆꯦ ꯑꯩ꯫ ꯅꯠꯇꯦ, ꯊꯦꯝꯕꯣꯡꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯈꯖꯤꯛꯇ ꯍꯦꯛ ꯇꯥꯗ꯭ꯔꯤꯕꯔꯣ ꯃꯤ? ꯀꯗꯥꯏꯗꯒꯤ ꯋꯥꯈꯜ ꯇꯥꯕꯅꯣ ꯏꯆꯦ? ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯒꯕꯨ ꯑꯩꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕ ꯑꯁꯤ ꯋꯥꯔꯝꯈꯤꯒꯗ꯭ꯔꯕ? ꯃꯥꯅꯦ, ꯑꯩꯅ ꯐꯨꯕ ꯁꯣꯏꯔꯣꯏ ꯃꯥ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ, ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯃꯥꯕꯨ ꯃꯤ ꯅꯠꯇ꯭ꯔꯕꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯣ ꯐꯅ ꯀꯟꯅ ꯑꯩꯁꯨꯅꯦ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯏꯗꯦ꯫ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯃꯍꯥꯛꯅ ꯈꯛ ꯇꯥꯗꯦ꯫ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯏꯆꯦ꯫ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯁꯨꯛꯇꯥ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯉꯥꯡꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯃꯥꯅ ꯌꯥꯝꯅ ꯊꯛꯄ ꯄꯥꯝꯖꯔꯤꯕ ꯍꯤꯗꯥꯛꯇꯣ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯛꯆꯔꯁꯅꯦ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯗꯣꯛꯂꯦ꯫ ꯀꯔꯤꯝ ꯍꯥꯏꯗ꯭ꯔꯤ ꯍꯧꯖꯤꯛ ꯃꯉꯣꯟꯗ ꯑꯩ꯫ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯅꯪꯁꯨ? ꯍꯥꯏꯒꯗꯕꯅꯤ, ꯍꯦꯛ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕ ꯃꯈꯩ ꯇꯥꯛꯀꯗꯕꯅꯤ꯫ ꯑꯩ ꯋꯥꯈꯜ ꯇꯥꯗꯦ ꯏꯆꯦ꯫ ꯏꯆꯥ ꯏꯃꯧꯁꯨ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯩꯒ ꯃꯥꯒꯅ ꯇꯣꯉꯥꯟꯅ ꯑꯃ ꯆꯥꯕꯩꯗꯃꯛꯇꯗꯤ ꯊꯣꯏꯅ ꯋꯥꯕ ꯑꯣꯏꯗꯦ ꯍꯥꯏꯕꯕꯨ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯗꯝꯀꯥ ꯇꯧꯗꯨꯅ ꯅꯤꯔꯕ ꯑꯁꯤꯗ ꯑꯩ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯒ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜꯅ ꯅꯪꯉꯣꯟꯗꯒꯤꯅ ꯅꯤꯔꯤꯕꯅꯦꯕ?
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯤꯔꯤꯕ ꯍꯦꯛ ꯄꯤꯍꯧꯗꯕ ꯅꯨꯃꯤꯠꯇꯅꯦ ꯃꯥꯅ ꯑꯩꯕꯨ ꯐꯨꯗꯣꯏꯕ ꯅꯪꯒꯟ ꯀꯩꯁꯦ ꯃꯥꯒꯤ ꯈꯨꯄꯥꯛꯀꯤ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯕ ꯖꯥꯠꯅꯤꯗ ꯏꯆꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤꯀꯣ ꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯣꯡꯃ ꯑꯩꯅ ꯂꯥꯛꯂꯒ ꯃꯥ ꯐꯨꯕ ꯁꯣꯏꯔꯣꯏ ꯑꯗꯨ ꯏꯆꯦ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕ ꯅꯪꯁꯨꯅꯤ ꯁꯦꯜ ꯊꯣꯛꯄ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯗ꯭ꯔꯥ ꯅꯪꯕꯣ ꯁꯨꯏ ꯑꯗꯨꯕꯨ ꯌꯥꯗꯦ ꯍꯦꯛꯇ ꯃꯥꯡꯈꯤ ꯇꯨꯡꯁꯤꯟꯕ ꯉꯝꯗꯦ ꯃꯥꯅꯁꯨꯅꯦ ꯍꯨꯔꯥꯟꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ ꯅꯪꯅꯦ ꯅꯪ ꯌꯥꯝ ꯄꯪꯕꯜꯂꯦ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ ꯑꯗꯣ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯕ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯩꯕꯣ ꯁꯤꯡꯖꯨꯁꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯆꯥꯎ ꯑꯁ ꯑꯁꯨꯛ ꯃꯊꯥ ꯁꯥꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯁꯤꯡꯖꯨ ꯆꯥꯗꯣꯏꯅꯣ ꯆꯥꯗ ꯆꯥꯎ ꯍꯥꯏꯕꯅꯦ ꯑꯩ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯏꯆꯦ ꯍꯩꯃ ꯃꯁꯤꯗꯤ ꯁꯛꯍꯦꯟꯕꯤ ꯃꯥꯒꯤ ꯏꯃꯨꯡ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯤꯕꯅꯤ ꯂꯩꯇ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯒꯤ ꯃꯩꯆꯥꯛ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯥꯖꯕꯨ ꯃꯍꯥꯛꯀꯁꯨ ꯌꯥꯎꯅ ꯍꯦꯟꯅ ꯇꯥꯊꯤꯔꯤꯕꯅꯤ ꯃꯥꯒꯤ ꯊꯃꯣꯏ ꯑꯉꯛꯄꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯇꯔꯨꯕꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯇꯨꯝꯂꯨꯕꯗꯒꯤ ꯍꯧꯒꯠꯂꯛꯄꯅꯤ ꯃꯗꯣꯝꯆꯥ ꯁꯛꯍꯦꯟꯕꯤ ꯂꯩꯔꯝꯕ ꯑꯗꯨꯗ ꯍꯥꯏ ꯑꯦ ꯏꯗꯣꯝꯆꯥ ꯂꯥꯛꯑꯝꯃꯤꯔꯣ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯃꯗꯨꯅ ꯃꯔꯛ ꯊꯠꯈ꯭ꯔꯤ ꯁꯛꯍꯦꯟꯕꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤꯅꯤ ꯅꯪ ꯇꯨꯝꯂꯤ ꯍꯥꯏꯕ ꯀꯣꯛ ꯍꯧꯗꯣꯔꯛꯄ ꯌꯥꯕꯗꯨꯕꯨ ꯇꯨꯝꯖꯁꯅꯨꯅ ꯇꯧꯕꯅꯤ ꯂꯥꯛꯑꯣ ꯁꯤꯗ ꯐꯝꯂꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤꯅꯤ ꯍꯩꯃꯥ ꯅꯍꯥꯟ ꯆꯥꯔꯤꯗꯣ ꯑꯣꯟꯊꯣꯛꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯆꯥꯅꯤꯡꯂꯝꯕꯅꯤ ꯐꯝꯊꯔꯣꯁꯤ ꯇꯔꯨꯕꯤ ꯐꯝꯊꯩ ꯆꯥꯎꯕꯤꯅ ꯆꯥꯔꯣ ꯇꯔꯨꯕꯤꯅ ꯃꯗꯨꯕꯨ ꯆꯥꯗꯨꯅ ꯃꯗꯣꯝꯆꯥꯗ ꯍꯥꯏꯔꯛꯂꯝꯃꯤ ꯏꯗꯣꯝꯆꯥ ꯀꯩ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯏꯔꯣ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯃꯅꯦꯝꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯉꯁꯥꯏ ꯑꯩꯅ ꯐꯤ ꯈꯔ ꯁꯨ ꯍꯥꯏꯅ ꯄꯤꯈꯤꯕꯗꯨ ꯁꯨꯈ꯭ꯔꯕꯣ ꯏꯃꯥꯗꯤ ꯀꯥꯎꯊꯣꯛꯇꯨꯅ ꯁꯨꯍꯧꯗ꯭ꯔꯦ ꯇꯨ ꯅꯅꯥꯎꯅꯨꯄꯤꯅ ꯑꯁꯤꯗ ꯁꯨꯔꯤ ꯑꯦ ꯀꯩꯗꯧꯕꯩ ꯃꯉꯣꯟꯗ ꯁꯨꯍꯜꯂꯤꯅꯣ ꯁꯛꯊꯤꯕꯤ ꯑꯁꯤꯅ ꯁꯨꯔꯗꯤ ꯐꯤꯔꯣꯜꯒ ꯂꯣꯏꯅ ꯊꯤꯔꯅꯤ ꯁꯛꯍꯦꯟꯕꯤꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯗꯨꯕꯣ ꯃꯥꯕꯨ ꯊꯕꯛ ꯈꯔ ꯁꯤꯖꯤꯟꯅꯊꯣꯛꯄꯅꯤꯅꯦꯍꯦ ꯑꯁꯤ ꯊꯕꯛ ꯈꯔ ꯁꯤꯖꯤꯟꯅꯒꯗꯕ ꯌꯨꯝꯁꯤꯗ ꯆꯨꯝꯅ ꯁꯨꯝ ꯃꯥꯕꯨ ꯂꯩꯍꯟꯒꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦꯍꯦ ꯏꯗꯣꯝꯆꯥ ꯑꯗꯨꯅ ꯐꯅꯤꯀꯣ ꯐꯠꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯅꯅꯦꯝꯒ ꯑꯩꯒꯅ ꯁꯤꯒꯤ ꯋꯥ ꯍꯥꯏꯅꯔꯝꯃꯤꯅꯤ ꯑꯗꯣ ꯏꯗꯣꯝꯆꯥ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯗ ꯑꯩꯅꯅꯦ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯀꯔꯤꯁꯨ ꯍꯦꯛ ꯈꯨꯝꯂꯛꯇꯕ ꯃꯥꯅ ꯈꯨꯝꯂꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯗ꯭ꯔꯥ ꯑꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯍꯜꯂꯤ ꯑꯅꯝ ꯀꯜꯂꯤꯅꯤ ꯑꯗꯨꯗꯤ ꯃꯥꯒꯤꯁꯤ ꯃꯗꯨꯅꯦꯕ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯁꯤ ꯆꯥꯎꯕꯤꯅ ꯏꯃꯧꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯏꯃꯥ ꯑꯩꯗꯤ ꯑꯁꯤꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯁꯦ ꯃꯥꯏꯁꯣꯛ ꯆꯥꯅ ꯍꯦꯛ ꯆꯥꯅꯤꯡꯗꯦ ꯃꯁꯛꯁꯦ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗꯦ ꯏꯃꯥꯁꯨ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯤ ꯑꯗꯨꯒ ꯁꯛꯊꯤꯕꯤ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯇꯥꯊꯤꯅ ꯇꯧꯔꯤ ꯅꯪ ꯃꯁꯤ ꯈꯪꯂꯤꯕ ꯅꯠꯇꯔꯣ ꯑꯗꯨꯕꯨꯗꯤ ꯈꯪꯕ ꯏꯃꯥ ꯑꯗꯨ ꯈꯪꯂꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯏꯃꯥꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯒꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯁꯛ ꯐꯖꯕꯤꯅꯤ ꯁꯦꯜ ꯄꯥꯏꯕꯤꯅꯤ ꯏꯃꯧꯒꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤꯁꯨ ꯍꯦꯛ ꯋꯥꯠꯇꯦ ꯏꯃꯥꯅ ꯑꯗꯨꯝꯅ ꯑꯩꯒꯤ ꯃꯤꯆꯪꯗ ꯆꯪꯕꯤꯕ ꯑꯗꯨꯗꯅꯤ ꯑꯩꯅ ꯏꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯁꯤ ꯏꯃꯥ ꯍꯟꯗꯛꯇꯤ ꯏꯃꯥꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯃꯒ ꯂꯩꯒꯦ ꯈꯜꯂꯤꯌꯦ ꯍꯩꯃ ꯌꯥꯔꯅꯤꯗ ꯀꯔꯤꯒꯤ ꯐꯅꯦꯛꯅꯣ ꯑꯃꯨꯛ ꯂꯩꯔꯅꯨ ꯍꯥꯟꯅꯒꯤꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯃꯌꯥꯝꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯃ ꯂꯩꯗꯣꯏꯅꯤ ꯀꯩꯅꯣ ꯏꯃꯥ ꯁꯛꯍꯦꯟꯕꯤꯅ ꯍꯣ ꯅꯪꯕꯨ ꯂꯨꯅ ꯇꯧꯖꯕꯁꯦ ꯅꯅꯦꯝ ꯑꯁꯤꯗꯅꯤ ꯃꯥꯒꯤ ꯂꯩꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨꯅꯦ ꯂꯨꯅ ꯇꯧꯗꯦꯗ ꯏꯗꯣꯝꯆꯥꯁꯤꯃ ꯏꯗꯣꯝꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯗꯣꯏꯅꯦ ꯍꯟꯗꯛꯇꯤ ꯌꯥꯔꯅꯤꯗ ꯑꯩꯒꯤꯗꯤ ꯑꯩ ꯍꯥꯏꯗꯦ ꯍꯥꯏꯕ ꯏꯗꯣꯝꯆꯥꯁꯤꯃꯕ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯥꯕꯨ ꯊꯕꯛ ꯃꯅꯥ ꯑꯃꯗ ꯇꯧꯍꯜꯂꯨ ꯑꯗꯨꯅꯕꯨ ꯅꯠꯇ꯭ꯔꯣ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯑꯁꯤꯒꯤ ꯁꯛꯊꯤꯕꯤ ꯑꯁꯤꯗ ꯊꯣꯡꯍꯜꯂꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤꯕ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯀꯃꯥꯏꯅ ꯆꯥꯛꯈꯨꯝꯒꯤ ꯃꯩꯈꯨ ꯃꯔꯛꯇꯨꯗ ꯆꯪꯂꯨꯗꯣꯏꯅꯣ ꯅꯃꯧ ꯅꯨꯄꯤ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯀꯨꯆꯨ ꯑꯁꯦ ꯃꯛꯁꯤꯟꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯕꯨꯅꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯅꯪꯕꯨ ꯁꯤꯗ ꯀꯦꯅ ꯃꯧꯅ ꯊꯝꯂꯤꯕꯁꯦ ꯏꯆꯥ ꯅꯤꯉꯣꯜꯒ ꯌꯥꯎꯖꯗ꯭ꯔꯦ ꯅꯪꯕꯨ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦꯒꯤ ꯋꯥꯔꯤꯁꯦ ꯀꯣꯟꯅ ꯑꯩ ꯊꯦꯡꯂꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯀꯔꯤ ꯑꯁ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯍꯦꯛ ꯀꯥꯎꯁꯤꯟꯅꯩ ꯏꯆꯦ ꯑꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ
ꯏꯆꯦꯕꯨ ꯋꯥꯈꯜ ꯑꯃ ꯑꯣꯏꯗꯦꯅꯦꯍꯦ ꯀꯔꯤ ꯍꯥꯏꯈꯤꯒꯦ ꯑꯣ ꯁꯦꯜ ꯍꯥꯏꯕꯗꯨꯔꯣ ꯀꯥꯎꯁꯤꯟꯅꯔꯛꯑꯅꯤ ꯀꯥꯎꯁꯤꯟꯅꯔꯛꯂꯅꯤꯕ ꯀꯥꯎꯁꯤꯟꯅꯕ ꯅꯠꯇꯦꯅꯦꯍꯦ ꯁꯦꯜꯕꯨ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯦꯜ ꯀꯌꯥ ꯂꯩꯇꯦꯅꯦ ꯈꯔꯗꯤ ꯌꯥꯝ ꯍꯟꯅꯤꯡꯉꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯦꯅꯦꯍꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯔꯩꯕ ꯈꯔꯁꯤ ꯄꯨꯈ꯭ꯔꯣꯗꯅ ꯈꯔꯃꯨꯛꯇ ꯊꯤꯔꯛꯎ ꯀꯩꯗꯧꯒꯦ ꯏꯆꯦ ꯇꯔꯨꯕꯤꯅ ꯏꯅꯣꯝꯆꯥ ꯁꯦꯜ ꯍꯥꯏꯕ ꯀꯌꯥꯅꯣ ꯌꯥꯝꯕ ꯅꯠꯇꯦꯗ ꯑꯗꯨ ꯀꯌꯥꯅꯣꯕ ꯃꯁꯤꯡ ꯍꯥꯏꯌꯣꯕ ꯁꯨꯝ ꯈꯔꯒꯤ ꯋꯥꯅꯤꯗ ꯃꯁꯤꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯄꯤꯔꯒꯦ ꯑꯩꯉꯣꯟꯗꯒꯤ ꯂꯧꯈ꯭ꯔꯣ ꯌꯥꯔꯅꯤꯗ ꯑꯩ ꯏꯆꯦꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒꯦ ꯏꯃꯥꯗꯒꯤ ꯂꯧꯔꯁꯨ ꯑꯩꯉꯣꯟꯗꯒꯤ ꯂꯧꯔꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯅꯣꯝꯆꯥ ꯈꯪꯗ꯭ꯔꯦꯗ ꯇꯔꯨꯕꯤ ꯅꯗꯣꯝꯆꯥ ꯑꯩꯅꯒ ꯂꯥꯏꯔ ꯅꯪꯕ ꯑꯣꯏꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯟꯅꯨꯁꯦ ꯏꯅꯣꯝꯆꯥ ꯁꯦꯜꯗꯣ ꯑꯩ ꯄꯤꯒꯦ ꯑꯩꯅ ꯍꯥꯏꯗꯧꯕ ꯋꯥꯍꯩꯕꯨ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯈꯔ ꯇꯥꯕꯤꯌꯣ ꯑꯁꯤꯅꯤ ꯑꯩꯕꯨ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕꯔꯅꯦ ꯇꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯏꯗꯣꯝꯆꯥ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯍꯥꯏꯕ ꯌꯥꯅꯤ ꯅꯪꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯩꯁꯦ ꯂꯧꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯇꯔꯨꯕꯤꯅ ꯁꯦꯜ ꯈꯔ ꯄꯥꯏꯕꯒꯤ ꯃꯤꯡꯗ ꯃꯈꯣꯏꯗ ꯑꯁꯨꯝꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯅꯩ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯥꯒꯤ ꯃꯤꯆꯪ ꯑꯣꯏꯅꯕ ꯈꯣꯝꯃꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤ ꯑꯃꯅꯤ ꯃꯍꯥꯛ ꯁꯛꯍꯦꯟꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯥꯝꯅ ꯐꯩꯀꯣ ꯏꯆꯦ ꯃꯍꯥꯛꯁꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯣꯏꯗꯣꯏꯅꯣ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯗꯤ ꯃꯥꯁꯦ ꯑꯗꯨꯅꯤ ꯈꯦꯠꯅꯕ ꯍꯥꯏꯕꯁꯦ ꯁꯤꯅꯤ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯑꯁꯤꯒꯤ ꯁꯛꯊꯤꯕꯤ ꯃꯧ ꯑꯁꯤꯗ ꯁꯦꯜ ꯈꯖꯤꯛ ꯍꯪꯂꯨꯕꯗ ꯃꯥꯅ ꯄꯤꯔꯛꯀꯗ꯭ꯔꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯇꯔꯨꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯔꯤ ꯃꯁꯤ ꯃꯥꯒꯤ ꯁꯦꯜ ꯈꯔ ꯐꯪꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯍꯦꯛꯇ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯤ ꯊꯥꯖꯁꯨ ꯐꯤꯔꯣꯜ ꯁꯨꯕꯗꯤ ꯂꯣꯏꯔꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯑꯃꯨꯛ ꯀꯟꯅ ꯐꯧꯗꯣꯛꯂꯤ ꯇꯔꯨꯕꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯦꯜꯗꯨ ꯄꯤꯗꯨꯅ ꯏꯅꯣꯝꯆꯥ ꯁꯤꯗ ꯂꯩꯔꯤꯁꯦ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯗꯣꯝꯆꯥ ꯂꯧꯔꯦꯀꯣ ꯊꯨꯅ ꯑꯃꯨꯛ ꯁꯤꯡꯂꯛꯀꯅꯤꯗ ꯁꯤꯡꯂꯅꯨ ꯌꯥꯔꯦ ꯏꯗꯣꯝꯆꯥꯒꯤ ꯑꯆꯤꯟꯕꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯁꯦꯡꯕꯔꯅꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯏꯗꯣꯝꯆꯥ ꯅꯨꯡꯁꯤꯕꯒꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯃꯧꯁꯤꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯗꯣꯝꯆꯥꯁꯨ ꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯉꯥꯒ ꯂꯩꯔꯛꯀꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯗꯨꯗꯤ ꯏꯗꯣꯝꯆꯥ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯒꯦ ꯁꯦꯜ ꯐꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯇꯔꯨꯕꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯀꯣ ꯏꯆꯦ ꯃꯥꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯍꯜꯂꯝꯂꯕꯗꯤ ꯏꯃꯨꯡ ꯑꯁꯦ ꯑꯩꯅ ꯂꯥꯟ ꯇꯧꯒꯗꯕꯅꯤ ꯈꯪꯉꯨ ꯑꯩ ꯆꯠꯂꯤ ꯇꯔꯨꯕꯤ ꯏꯗꯣꯝꯆꯥ ꯆꯠꯂꯦꯀꯣ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯂꯩꯔꯤꯕ ꯊꯥꯖꯗꯗꯤ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯤ ꯆꯠꯂꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡꯊꯣꯛꯈ꯭ꯔꯦ ꯇꯔꯨꯕꯤꯅ ꯃꯅꯦꯝꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯑꯩꯒꯤ ꯐꯅꯦꯛ ꯈꯔ ꯀꯣꯟꯌꯥꯏ ꯇꯛꯀꯗꯕ ꯂꯩ ꯅꯍꯥꯟ ꯁꯨꯔꯨꯕꯒꯤ ꯃꯁꯨꯞ ꯑꯃꯨꯛꯇꯣꯏꯕ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯟꯌꯥꯏ ꯂꯩꯔꯤꯕ ꯑꯗꯨꯗꯤ ꯂꯩꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯇꯛꯄ ꯍꯩꯔꯣꯏꯕ ꯃꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥ ꯇꯧꯒꯦꯁꯦ ꯏꯃꯥꯅ ꯇꯛꯄꯤꯒꯦ ꯍꯥꯏꯔꯣ ꯅꯠꯇꯦꯗ ꯑꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯤ ꯃꯉꯣꯟꯗ ꯇꯛꯍꯟꯗꯣꯏꯕ ꯑꯁ ꯑꯩ ꯃꯉꯣꯟꯗꯒ ꯍꯥꯏꯕ ꯉꯝꯂꯣꯏꯗꯣ ꯏꯃꯥ ꯑꯁꯤ ꯃꯑꯣꯡ ꯃꯥꯟꯗꯅ ꯀꯩꯅꯣꯝ ꯇꯧ ꯃꯃꯤꯠ ꯑꯁꯤꯅ ꯄꯩꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯏ ꯀꯔꯤ ꯃꯥꯅ ꯏꯃꯧꯗ ꯃꯃꯤꯠ ꯄꯩꯅꯒ ꯌꯦꯡꯂꯛꯏꯕ ꯌꯦꯡꯂꯛꯏꯅꯦ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯇꯜꯂꯦꯕ ꯃꯥꯅ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯍꯥꯏꯒꯦ ꯃꯥꯕꯨ ꯇꯧꯍꯟꯒꯦ ꯏꯃꯥ ꯇꯣꯛꯁꯤꯗ ꯌꯥꯔꯦꯗ ꯋꯥꯃꯨꯛ ꯌꯥꯝꯅꯅꯕꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯇꯧꯔꯤꯒꯦ ꯏꯃꯥ ꯂꯩꯔꯦ ꯍꯥꯏꯔꯗꯅ ꯃꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯧꯍꯟꯒꯗꯕꯅꯤ ꯈꯪꯂꯦꯗꯅ ꯑꯩꯒꯤ ꯊꯕꯛꯄꯨ ꯃꯉꯣꯟꯗ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯂꯗꯤ ꯀꯃꯥꯏ ꯇꯧꯕ ꯃꯥꯅ ꯃꯊꯧꯅꯥ ꯀꯌꯥꯝ ꯂꯩꯗꯨꯅ ꯏꯃꯧꯗ ꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯀꯗꯣꯔꯤꯕ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯤꯅꯤꯅꯦꯍꯦ ꯃꯆꯤꯟ ꯕꯥꯜ ꯑꯗꯨꯗ ꯊꯥꯖꯤꯟꯒꯦꯅꯦ ꯌꯦꯡꯉꯣꯏ ꯏꯃꯥꯅ ꯅꯨꯡꯁꯤꯔꯤꯁꯤ ꯅꯪꯇꯅꯤ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯤ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯆꯠꯂꯣ ꯅꯪꯒꯤ ꯀꯣꯟꯌꯥꯏ ꯇꯛꯀꯗꯕ ꯐꯅꯦꯛꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯁꯨ ꯏꯃꯥ ꯃꯉꯣꯟꯗ ꯍꯥꯏꯒꯦ ꯃꯥꯅ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯃꯥꯅ ꯌꯥꯗꯕ ꯌꯥꯕ ꯅꯠꯇꯦꯅꯦꯍꯦ ꯏꯃꯥ ꯇꯧꯒꯦ ꯅꯪꯒꯤ ꯑꯗꯨꯗ ꯂꯧꯊꯣꯛꯂꯁꯨ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯂꯧꯊꯣꯛꯎꯔꯒꯦꯀꯣ ꯍꯣꯏꯅꯦ ꯂꯧꯊꯣꯛꯎꯔꯣ ꯇꯔꯨꯕꯤ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯅꯦꯝꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯋꯦ ꯍꯥꯏꯕ ꯈꯪꯕꯅ
ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯊꯥꯖꯁꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯥꯎꯕꯤꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯪ ꯐꯤ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯥ?" "ꯂꯣꯏꯔꯦ ꯏꯃꯥ." "ꯑꯗꯨꯗꯤꯅꯦ ꯁꯤ ꯅꯆꯦ ꯑꯁꯤꯒꯤ ꯐꯅꯦꯛ ꯈꯔ ꯀꯣꯟꯌꯥꯏ ꯇꯧ ꯍꯥꯏꯔꯤ꯫ ꯅꯪꯅ ꯑꯃꯨꯛꯇ ꯐꯠꯇꯛꯊꯣꯛꯎ." "ꯏꯃꯥ, ꯃꯗꯨꯃꯗꯤ ꯑꯩ ꯉꯝꯂꯣꯏ." "ꯀꯔꯤ ꯍꯥꯏꯕ?" "ꯅꯃꯧ ꯃꯗꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ." "ꯀꯩꯗꯧꯕꯒꯤ ꯉꯝꯂꯣꯏꯗꯣꯔꯤꯕ?" "ꯃꯥꯕꯨ ꯃꯈꯨꯠ ꯄꯥꯟꯗ꯭ꯔꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯂꯦꯞꯇ꯭ꯔꯤꯕꯅꯤ꯫ ꯑꯩ ꯋꯥꯔꯤ." "ꯍꯥꯏ, ꯃꯤꯅꯥꯏ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅꯤꯅꯦ꯫ ꯃꯤꯅꯥꯏ ꯅꯪꯅꯁꯨ ꯋꯥꯏ ꯀꯥꯏꯅ." "ꯃꯤꯅꯥꯏ ꯍꯥꯏꯁꯤꯕꯨ ꯀꯩꯅꯣ? ꯀꯅꯥꯅ ꯃꯤꯅꯥꯏꯁꯦ?" "ꯅꯪꯅꯤꯅꯦꯍꯦ, ꯅꯪ ꯃꯤꯅꯥꯏ ꯍꯥꯏꯁꯦ ꯅꯪꯅꯤꯅꯦ." "ꯑꯩꯕꯨ ꯃꯤꯅꯥꯏ? ꯑꯩꯕꯨ ꯀꯅꯥꯒꯤ ꯃꯤꯅꯥꯏ? ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ." "ꯀꯔꯤ? ꯅꯪꯕꯨ ꯌꯨꯝꯕꯨꯔꯦꯝꯕꯤ? ꯅꯪ ꯆꯩ ꯆꯥꯅꯤꯡꯕ꯭ꯔꯥ ꯅꯪ?" ꯏꯃꯥꯅ ꯅꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯒꯦ ꯍꯥꯏꯕꯁꯦ ꯆꯞ ꯆꯥꯅ ꯑꯩ ꯈꯪꯕ ꯖꯥꯠꯅꯤ." "ꯈꯪꯂꯤꯗꯣ ꯐꯩꯅ꯫ ꯂꯩꯇꯕꯅ ꯄꯠ ꯇꯠꯂꯕ ꯃꯁꯛ ꯍꯥꯏꯔꯤ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯪꯒ ꯅꯆꯦ ꯏꯅꯥꯛꯈꯨꯟꯕꯤ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ? ꯅꯪꯅ ꯁꯤꯗ ꯂꯩꯔꯤꯁꯤ ꯃꯤꯅꯥꯏꯅ ꯈꯟꯅ ꯊꯝꯂꯤꯕꯅꯤ, ꯈꯪꯂꯕ꯭ꯔꯥ?" ꯃꯁꯤꯗ ꯊꯥꯖꯅ ꯁꯥꯎꯅꯤꯡꯅ ꯈꯣꯟꯖꯦꯜ ꯋꯥꯡꯈꯠꯅ, "ꯏꯃꯥꯒꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ? ꯈꯣꯟꯖꯦꯜꯒ ꯋꯥꯡꯈꯠꯂꯤꯅ? ꯌꯥꯝꯅ ꯀꯜꯂꯤꯅ ꯅꯪꯗꯤ." "ꯑꯩꯁꯨ ꯃꯤ ꯑꯃꯅꯤ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯃꯁꯤꯃꯁꯨ ꯏꯃꯥꯅ ꯈꯪꯕꯤꯌꯨ." ꯁꯛꯊꯤꯕꯤ ꯅꯪꯕꯨ ꯃꯤꯔꯣ?" "ꯑꯩꯅ ꯏꯁꯛ ꯊꯤꯔꯒ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ?" "ꯍꯩ, ꯍꯪꯒꯣꯏꯅꯦꯍꯦ, ꯇꯨꯀꯠꯆꯩꯅꯦ, ꯍꯩꯅꯗꯦꯅꯦ." "ꯑꯗꯨꯏꯔꯣ ꯑꯊꯤꯕ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗ ꯊꯋꯥꯏ ꯇꯥꯅ ꯆꯥꯔꯤꯕꯗꯣ?" "ꯍꯩ, ꯃꯗꯨꯗꯤ ꯆꯥꯗ ꯌꯥꯗꯕꯒꯤ ꯆꯥꯕ, ꯈꯪꯂꯕ꯭ꯔꯥ? ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩ ꯌꯦꯡꯕꯅꯤ, ꯈꯥꯡꯒꯦ ꯌꯥꯎꯅ ꯑꯩ ꯈꯥꯡꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ, ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯏꯗꯣꯝꯆꯥ ꯑꯅꯤꯕꯨꯁꯨ ꯈꯛ ꯂꯥꯛꯍꯟꯒꯅꯨ." "ꯃꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯤ ꯃꯁꯦ꯫ ꯑꯩ ꯀꯩꯁꯨ ꯀꯤꯗ꯭ꯔꯦꯕ ꯃꯥ. ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ." "ꯍꯩ ꯁꯛꯊꯤꯕꯤ, ꯅꯪ ꯐꯨꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ?" "ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯤ ꯏꯃꯥ." ꯃꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯗꯧꯔꯤꯗ꯫ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯑꯔꯪꯅꯅ ꯈꯨꯝꯕ ꯁꯥꯏ꯫ ꯅꯪ ꯍꯥꯏꯔꯒ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ, ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯗꯤ ꯑꯗꯨꯅꯤ, ꯈꯪꯕ꯭ꯔꯥ?" ꯇꯔꯨꯕꯤ ꯆꯠꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯤ, "ꯏꯃꯥ, ꯐꯅꯦꯛꯁꯤꯗ ꯂꯩꯔꯤ." ꯊꯥꯖꯅ ꯍꯥꯏ, "ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ, ꯑꯩꯕꯨ ꯁꯛꯊꯤꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯌꯧꯅ ꯇꯥꯊꯤꯕ. ꯅꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩ ꯁꯨꯛꯂꯩ ꯂꯩꯔꯣꯏꯌꯦ. ꯂꯩꯕꯤꯌꯨ ꯍꯥꯏꯗꯦꯅꯦꯍꯦ, ꯆꯠꯄꯤꯈ꯭ꯔꯣꯅ. ꯅꯪꯅ ꯆꯠꯈꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯦ." ꯇꯔꯨꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ, ꯅꯪꯅ ꯆꯠꯈꯤꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯐꯅꯦꯛ ꯈꯔꯁꯦ ꯀꯣꯟꯌꯥꯏ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯛꯂꯝꯃꯨ." "ꯏꯆꯦꯒꯤ ꯃꯤꯠꯇ ꯑꯩꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯒꯦ?" "ꯍꯣ, ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯏ, ꯑꯗꯨꯒꯤꯅꯦ ꯍꯥꯏꯔꯤꯁꯤ. ꯁꯦ ꯑꯉꯥꯡ, ꯐꯠꯇꯛꯂꯝꯃꯨ, ꯑꯗꯨꯒ ꯅꯪ ꯆꯠꯀꯦ ꯍꯥꯏꯁꯨ ꯆꯠꯀꯣ." ꯋꯥꯍꯩꯁꯤꯗ ꯊꯥꯖ ꯁꯥꯎꯅꯤꯡꯅ ꯃꯆꯦꯅ ꯄꯥꯏꯔꯤꯕ ꯐꯅꯦꯛꯁꯤꯡꯗꯨ ꯇꯥꯞꯃꯨꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯍꯦꯛꯇ ꯂꯪꯁꯤꯜꯂꯤ꯫ ꯇꯔꯨꯕꯤꯅ, ꯀꯩꯅꯣ? ꯍꯩꯃꯥ, ꯌꯥꯝꯅ ꯉꯝꯃꯤꯁꯤꯗꯤ." ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤꯅ, "ꯍꯥꯏ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ? ꯅꯆꯦꯁꯤꯅ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯀꯔꯤꯅꯣ? ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧ ꯍꯥꯏ? ꯅꯪ ꯃꯇꯣꯏꯅꯔ ꯅꯪ?" ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯥꯎꯕꯤꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯕꯨ ꯐꯨꯖꯤꯜꯂꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯀꯟꯅ ꯈꯠꯅꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯂꯥꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯈꯣꯏꯅ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ "ꯏꯃꯥꯈꯣꯏꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯁꯦ ꯈꯔ ꯋꯥꯔꯛꯎ." "ꯃꯥꯅ ꯀꯔꯤ ꯂꯥꯜꯂꯝꯃꯒꯦ ꯏꯃꯥ?" "ꯃꯁꯥꯗ ꯍꯪꯉꯨ ꯏꯕꯨꯡꯉꯣ." "ꯃꯥ ꯂꯥꯟꯗꯦ, ꯃꯥꯅ ꯈꯛ ꯂꯥꯜꯂꯤ. ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯥꯕꯨ ꯂꯥꯏꯔꯕꯅꯤ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯑꯁꯤ ꯌꯧꯅ ꯇꯥꯊꯤꯅ ꯇꯧꯕ. ꯏꯃꯥꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯅ ꯑꯩ ꯌꯦꯡꯂꯛꯄꯅꯤ. ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ ꯅꯈꯣꯏꯗꯤ ꯁꯥꯅꯤ, ꯁꯥ. ꯂꯩꯖꯍꯧꯔꯣ. ꯁꯥꯔꯪ ꯃꯅꯨꯡ ꯑꯁꯤꯗ ꯁꯥꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯕ ꯅꯈꯣꯏ ꯂꯣꯏꯅ ꯂꯩꯍꯧꯔꯣ. ꯑꯩꯗꯤ ꯑꯩꯒꯤ ꯊꯥꯖꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯤ." "ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ?" "ꯁꯥ ꯀꯩ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯣꯏꯕ." "ꯍꯥꯏ, ꯆꯠꯂꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯁꯦ ꯑꯁꯤꯗ ꯊꯥꯗꯣꯛꯀꯣ. ꯅꯪꯗꯤ ꯂꯩꯌꯨ." "ꯏꯃꯥꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯩ ꯂꯩꯕ ꯀꯤꯖꯩ. ꯃꯍꯥꯛꯁꯦ ꯃꯁꯛ ꯊꯤꯔꯕꯁꯨ ꯅꯆꯥ ꯑꯩꯒꯤ ꯅꯨꯄꯤꯅꯤ. ꯃꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯁꯛꯊꯤꯕꯤꯅꯤ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯅꯤ. ꯃꯥꯕꯨ ꯄꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯅꯤ. ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯅ ꯑꯩ ꯂꯩꯔꯣꯏ." ꯑꯗꯨꯒꯨꯝꯂꯕ ꯑꯁꯥꯎꯕ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝꯅ ꯊꯥꯖꯒꯤ ꯃꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯃꯃꯥ ꯃꯇꯩꯃ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯈꯣꯏ ꯑꯅꯤꯗ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯤꯡꯒꯤ ꯂꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫